Lancha Kuki village mai thabagi laman khumba oina Kamjong district ki khul ahum adu mai thakhibani BBEF haukiba me anida Kamjong district ki manung chanba Lancha Kuki village mai thakiba adugi laman khumba oina Kamjong district Wangli Choro amasung Namli village hariba khul ahum asi mai thakibani haina Kuki zo arm group ama oiriba village volunteer Eastern Zone maikaidagi claim tawkhre khul ahum asi village volunteer Eastern Zone mai thakhibani haina claim tawrabasu ground da lairiba asengba wafam asigadi yamna khenari houjik fawda khul ahum mai thakiba asigi manungda Wangli market khaktagi oina miyoi kungamathoi thiba khngdri organization asigi maikaidagi atopa community singda ka henba thawong chathaba natraga laman khumnabagi wakhalon amata leite adubu Nation IM gi fraction ama oiriba Eastern flank na Ukrul amasung Kamjong district ta lairiba Kuki community singda landabagi thawong chathariba adugi laman khumba oina thawong adu chathakibani Nation Eastern flank amasung masiga chatminariba kangbu singi mathakta target tawkhiba thodok aduga ikan kanadana loop asigi maikaidagi su athuba matamda handuna nomai kapnabadagi nakal anigi marakta nomai kapnakhi thodok asi Nation Eastern flank amasung makhoiga chatminariba kangbu singda piba message amani Nation KAY gi saurakna kedar kuntra rom namli amasung kangkum area da lariba Nation Eastern flank ki kangbu sing adu support tawba oina deploy tawri masiga loinana Nation Eastern flank amasung masiga chatminariba kangbu singna Kuki militant singi mathakta sathariba thawong sing asida Myanmar da base tawba Sani Nationalist Army SNA gi kangbu sing asina operation gi oiba tengbang kaya amasu piri maraksida Myanmar da base tawba khul ahum mai thabagi thodok asida hakthengna senabani hariba kangbu sigi maikaidagidi namli choro amasung wangli khulgi yum sing mai thabagi thodok sing aduda makoi chenade haina yaningda phongdorakre Myanmar da base tawba Kuki arm group singna Indian territory manungda thokpa thodok singda makoi chenade haina sengdorakle KNAB gi attack matung houjiksu miyoi kungamathoi thiba khngdri khunja singna AR lokthokadabani haina khongjang changsinkhre Myanmar da base tawba KNAB gi kangbuna Indo Myanmar border gi sarukta laiba Kamjong district ki Choro Wangli amasung Namli da attack tawkhiba thodok aduga mari leinana houjiksu naga nupi ama yauna miyoi kungamathoi thiba khngdri amaromda mafam adugi khunja singna asang khulenda laiba AR lokthokadabani haina akanba khongjang changsinba haukhre Pawasina makatana haribana KNAB gi kangbu sing aduna namli choro amasung wangli da laiba yum sing tumna mai thakraba matung houjik khul adu khuntak lan sibaga chap manare adumakpu thodok aduga mari leinana kangpat village tagi olina ningsen kauba ama yauna wangli market ta sangjafam loduna lairiba Myanmar refugee ahum yauna punamiyoi kungamathoi thiba khngdri Etek aduga mari leinana ngarang dagi mafam khangdana leirakhiba Jimgran ningsen hariba miyoi adudi ngarang numidang pung 8 taba matamda Wangli village ta leiba mahaki mayumda thunglare Jimgran hariba miyoi asi Wangli market ki secretary oina leibani KNAB na Wangli market ta etek chathakhiba aduga mari leinana thiba khangdana leirakhiba aduna khudong thiba nanglamgadra haina imung manunggi miyoi singna yamna pakhatna leirambani adubu Jimgranna ngarang numidang mayumda thunglaba matung Miyamda haikibada mahaki KNAB gi kangbuna fabanate militant singna mahaki mayum mai thanaba amasung attack tawnaba changlakhiba aduda mafam adudagi nanthokuna chelaga lotuna leirubani haina phongdokhi Pawasina makatana haribadi KNAB gi kangbu sing aduna khul ahum asida ayuk angan ba pung mari dagi hauna ayuk pung 8 fawba khulgi yum sing mai thaba yauna afaba makhalgi khulai sing sijinaduna attack chathakhi thodok aduda mafam aduda station tawduna leiriba Assam Rifles ki maikai dagi khut hanba tawkhide adubu Nation gi naga army sing changsilaktuna KNAB gi kangbu sing aduga nomai kapnabadagi foreign militant sing adu mafam adudagi hankibani Thodok aduda foreign militant sing adugi maikaida asok apan nanglamba yai KNAB gi militant sing adugi maikaida makhoigi marolda nomaina panduna sokle haina lauba makhol takhi adubu Nation IM gi maikaida gidi asok apan amata yawkhide maraksida KNAB na border village ahumasida chathakhiba attack adu bungdung amasung Assam khulenda post hangduna leiriba Assam Rifles ki kangbu sing yawi haina khunja singi maikaidagi phongdokladuna mafam aduda leiriba Assam Rifles sing lokthokadabani haina khongjang changsinba haukhre khunja singi maikaidagi hariba attack adugi noma walingai me taruki nungthil pung 2 taba matamda khul sing aduda Assam Rifles ki kangbu sing laklaga inquiry tawramkhi madugi matung mathang nongan ba ayuki pung 3 tabada KNAB gi kangbu sing aduna attack adu chathakibani hairi Manipur gi law and order kanana control tawribage state lengakna thokliba thodok sing asigi daitel ofam thoi ibobi
Manipur gi hojik oriba law and order gi fivam asi kanana daite lawribage government of India na lawribra natraga state government na lawribra aikoi asi India gi saruk ama oribra natraga oidabra haibasi hangningai oire haina former CM O Ibobina ngasi Congress Bhavan da pangthokiba paugi mifam amada phongdokre mahangna makha tana haikibada state asigi hojik oriba law and order gi fivam asi pura fail oire KNAB na Indo Myanmar border gi Kamjong district ki lona badalai riba namli wangli amasung sorogi khulkaya maitha kiba aduda manak nakna Assam Rifles ki posting leirabasu karimata tawdre mafam aduda state police leirabasu khulai pidabana karimata tawba ngamdre karigumba yamna sensitive oiba jaga asida leiriba police outpost aduda khulai pidriba karigino Tronglaubi Thagdok TM Kasom Kulen Gimihat Amasung Kamjong District Foreign Element Singna Kul Ahum Tumna Maitha Kibagi Thagdok Pumba State Amasung Center Lenga Pugadavani Hariba Daite Singasi the Gina Thaiduna Satpayaroi KNAB gi attack tawkiba Kul Ahum Masigi Manak Nakna Faiko Aloyo Amasung Asam Kulen Hariba Jaga Singasida Assam Rifles ki posting Lairibani Adubu KNAB gi militant Singaduna attack Sathakiba Duda Assam Rifles na Karimata Tawkide Tumina Bhabuk ama oina yengduna laiki Tronglaubi TM Kasom amasung Kamjong district ta thokliba thodok singasi Imphal da su matam ama da hekta thokpa yai Central government na Manipur da yengliba mityeng asina aikoi asi India gi saruk ama oiribra natraga oidrabra haina Central government na hangmandana ikaiba faure lairiba phibam asi aikoi kayam kuina yengkhigadoribano haina phongdokhi Kamjong ete ki matang da chief minister na share logduna security review meeting pangthokre Indo Myanmar ngamkhaiga tainana leiriba Kamjong district ki khungang ahumda Kuki National Army Burmani singnava singna attack chatharaktuna yum kaya mai tharam khiba pochai kaya munduna pukhiba amadi myoi kharana faduna pukhiba matung chief minister yumnam khemsana ngarang numidang CM secretariat border security force ki official singaloinana lamdam aduda hojik oirakliba law and order gi matang da khanakhre Review meeting aduda hojik Manipur da nauna tholakliba singnaba kaya puthokuna kupna khanakhi Security force singi marakta amaga mateng pangnaduna oirakliba phibam adu laksinanaba hotnabagi tangai fadaba lei haina chief minister gi maikaidagi phongdokhi hairi Kamjong district ki namli wangli amasung choroda ngarang militant singna ayuk angan bada attack chatharaktuna yum kaya mai thadoklamba aduna lamdam adugi miyamda aki tujungba phawan baga loinana masing yamlaba khunja sing lanjenaduna leiri lamdam adugi khunja singna phongdorakpagi matung ina namli da yum ani wangli da yum ahum mai thadoklamki haidi khunja singi matung ina choro khungangi oinadi ayamba yum sing mai thadoklamle adum oinamak choro da leiba church amadi mai tharam khide hairi Kulai paiba sing aduna satharakiba attack aduda Tangkhul proof ki Olina ningsen kauba Kangpat village tagi nupi ama faduna pukre haibagi chingnava lei mahak numit adudagi thiba khangdana leirakli wangli da sangja famlogduna leiba Myanmar masa ahum su thiba khngdri hairi adum oinamak Tangkhul proof ki Jingran ningsen kauba wangli market ki secretary oiba myoi amasu thiba khangdana leirambadagi ngarang numidang pung 8 makhairom tabada halakhi hairi thaudok aduga mari leinana chief minister na phongdokhibada Manipur gi ngamkhai village singda satharakiba attack adu condemn tawi asigumba thawong singasi yaba ngamloidaba amani haina su chief minister gi Facebook page ta phongdorakli bahangna haiki oirakliba fiba madu kupna yengsili tangai fadaba thabak sing lokhatuna khungang sing adu da tangdu laitaba hanjin hanana ba amasung makha tana adugumba pamdaba thodok sing thoandana ba security force sing da khangan khre lenga gasina khunja sing bu asoi angam thoandana ba hotnari thodok adu da chenaba mara leiba singi mathakta chapchaba action lokhatkani hairi review meeting adu da khanakhiba wafam paladuna hai shanti hanjil hanana ba hotnari Manipur gi mafam khudingmak miyam gi oina asoi angam yahondana ba hotnari hairi Naga People's Front ki MLA Laisio Kaisingna ngarang paugi mifam ama pangthoktuna Kamjong gi khungang ahumda satharakiba attack adu Kuki National Army Burma amasung People's Defense Force PDF ki apunba khutpu amana satharakibani hairi Reserve Forest tagi singlaiba kotpa natte state ki khas land tagi kotpani Reserve Forest oina lauthokraba nongmai singi saruk ama oiriba Laimasing dagi leiba kotpa natte state ki khas land dagi kotpani haina leiba kotpa singna phongdorakre Directorate of Settlement and Land Records na chahi asigi April amada thokiba leibak sing dagi matik mayai leiba myoi kharana sing leiba kotpa gi thawong chathabana matam kharagi matungda sing asi tumkhiba yana leire haina phongdokhiba pau adugi matangda sing leiba kotpa singnadi Reserve Forest area dagi leiba kotpa natte khas land oina leiriba mafam dagi leiba kotlaga Turel gi launam balda kairiba mafam sing menanaba sijinabani haidi
Directorate of Settlement and Land Records na mamangda thokiba cherol singi matung ina ekar 13 pak sauba singi manak nakna leiba khas leni ekar 0.44 pak sauba singi manakta leiriba lambi aduna lenga ki khas lambi ni haina su phongdorakli lenga ki mari leinaba authority singna survey satharaba matungda khas singamadi khas lambi oina lauthokpa laikhre hairi Kaisamthong Sida mirep oikiba Johnson Elangbam BJP dagi tokre Manipur gi isu kayada CSO leader ama oina saruk yarambada natana BJP gi tiketa Kaisamthong Assembly Constituency da mirep oiramlaba Elangbam Johnson ngasidagi BJP dagi tokre Party asidagi tokpagi wafam asi masana ngasi Elangbam laikai da leiba masagi yumda pangthokpa paugi mifam amada laukthokibani Loinana party dagi tokpagi cherol ama BJP Manipur Pradesh ki president ta pisilagani phongdokre paugi mifam aduda mahakna hai kumjali singani kulhumdagi me ahumdagi thorakliba irang asida BJP na lusingba lengak asina sabsaba firep lawba ngamdaba amadi miyamna pamliba political aspiration gi wangmada thabak tawduna miyamda onsilaga sabagi thawong kumjali singani taraga mapandagi BJP gi wangangloi phawbo oiduna thabak tawrakpada party gi lusingba singna na thaiduna thambagi phibam na maram oiraga Party dagi toknabagi firep asi lawrakpani haikhi amaromda Johnson na BJP thadokpabu saugatladuna mandalgi makhada leiba miyoi lising amarom party asidagi toknaba firep lawkhre haire